ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2017 ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯔꯠ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤꯗꯕꯤ ꯅꯤꯡꯊꯧꯖꯝ ꯕꯦꯕꯤꯁꯅꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯂꯤꯕ CBI ꯗ ꯑꯍꯦꯟꯕ affidavit ꯐꯥꯏꯜ ꯇꯧꯅꯕ High Court of Manipurꯒꯤ Chief Justice M. Sanjay Kumarna khanghankhre. Ngarang High Court of Manipurgi Chief Justice M. Sanjay Kumarna takiba order amada Babysana misigi matangda thizinliba CBI na tha asigi taramangada file tawrakiba affidavit record sing yenglaba matungda affidavit aduda case dispose tawkiba CBI SCB Kolkata gi Inspector of Police na case adu thengthabagi maram amata mayek sengna pande Imphal West ki Chief Judicial Magistrate na haukiba chahi ing 2017 gi November 13 takiba order adu CBI SBC Kolkata ki DIG na ing 2017 gi November 13 receive tawki loinana mari leinaba authority na ing 2017 gi December 10 makhatana investigation chathanaba direction piki adubu CBI gi additional SP VP Chakraborty transfer tawkraba matungda case asi January 19 fauba karigidamak step amata lokhatribano haibagi maram pande case asigi investigation fail oibagi matangda forensic science laboratory da maram pinaba khanghankhre matung delay tawduna leidi Babysana gi blood sample bottle amada collection tawkhrabasu examination gi damak unfit oibata natana blood group fauba khangdokpa ngamdre maramaduna CBI da case asigi investigation gi sarukta thinthariba amasung investigation part ta award pakhara leiriba asigi matangda ahenba affidavit file tawnaba matter asi adjourn tawre Karigumba CBI na ahenba affidavit file tawdaba tarabadi court ki maikaidagi CBI na mataw karamna case asi conduct tawribano haibagi matangda notice issue tawbaga loinana matik chaba order pass tawragani hairi panba yabadi CBI na Babysana masa matomta thauri yanduna sijabani haina CJM Imphal West da final support submit tawrakriba closure report adu court asimak na reject tawduna makhataba investigation chathanaba khanghankhrebani loinana court ki order asigi matung ina CBI na reopen tawduna case asi investigation tawba haurakhibani hairi